Milyang tabiraba puno pu Gorbachev na hanmuktada taram nokchari. Ngasi gi video asidi lupa lising ani gi makhada leba yamna mak affordable oiba afaba smartwatch ama khaki matangda semjaba video ni. Video asibu miyang tabiraba singna ngasi gi video asibu loiba phawutang miyang tabiyu ngasi gi video asi matang asida haujarage. Ngasi gi video asi matang asida haujarage. Ngasi gi video asi yamna mak affordable oiba smartwatch ama khaki matangdani. Haidiba smartwatch asi Realme gi sub-brand oiriba Dijo haidiba company asigi smartwatch ni. Haidiba smartwatch asi lakadoriba September kitang kungani thoida ahanba oina sell tawgadabani. Haidiba sale asida introductory price oina 1,999 da phongbigani. Haidiba smartwatch asi mamal asida yamna mak phaba smartwatch ama oibana madam oiraga mayamgi damakta haidiba video asi semjabani. Haidiba sale asida adomna Hanadigi Hona smartwatch ama lainabigi damakta yengbiramba oiragadi hairiba offer asida laibi hobo matamda adongi damakta yamna makfaba smartwatch ama oigani. Hairiba smartwatch asi mamalga chanaba amadi hojiki matamda yamna mak maru oiriba blood oxygen monitor tonabagi damakta SpO2 na singba yauri. Hairiba smartwatch asida matamga chanaraba anauba features kaya weather gi matangda alarm, step count tonaba stopwatch natragana Adom gi phone ga link tawduna hairiba smartwatch asigi mating dagi adom gi phone adu mafam kadai wai da leibagi haibna chingba thinabagi option kaya su hairiba smartwatch asida yauri. Hairiba smartwatch asiga adom gi phone ga connect tawduna adom gi phone da thariba isai adubu post tawba play tawba amade next tawbuna chingba function kaya hairiba smartwatch asidagi tawba yagani. Loinana hairiba smartwatch asigi matingna adom gi phone gi camera adugi remote oina su sinaba yagani. Adongi phone da lakliba callsing adu receive tawba natragana paikhatpani chingba hairiba smartwatch asigi matingna sungsoi soidam tawba yagani. Loinana hairiba smartwatch asida adongi phone da lakliba notification sing adu irai laina yengba phongbigani. Hairiba smartwatch asida 50 meter faobagi waterproof piri. Adomna hairiba smartwatch asibu siraga swimming tawba natragana atopa thabak thoram sing tawba matamda ising changani haibagi pakhatpa hairiba smartwatch asidagi yamna lafna tambiba fayaragani. Hairiba smartwatch asigi screen asi full touch screen ni amadi hairiba smartwatch asigi full charge tawba matamda adomna battery backup asi numit 30 fawba battery backup uwa phongbigani. Amadi hairiba smartwatch asigi watch pages sing asi chamagi mathakta adomna apamba design ga loinana sindokpa yabagi option hairiba smartwatch asida piri. Hairiba smartwatch asigi build quality amadi durability ki matangda company na kaya rakhana test tawduna hairiba smartwatch asigi build quality ki matangda claim tawriba details sing adomgi screen da uba phongbigani. Hairiba smartwatch asigi company na claim tawriba maruoiba features sing manungda 4.4 cm gi touch screen, 14 days ki battery life, SPO amadi heart rate monitor na chingba, GPS GLONASS, 90 sport modes, 100 plus watch pages na chingba amadi IP68 ki water resistant na chingba company na claim tawri. Hairiba smartwatch asi lupa lising anigi makhada leiba yamna mak budget friendly oiba amadi affordable oiba smartwatch singi manungda amani. Hairiba smartwatch asiga loinana numit asimakada company asimaki Dijo Watch Pro su numit asida sale da uba phongbigani. Adomna karigumba lupa lising anigi makhada amadi lupa lising anigi mayada yamna afaba smartwatch ama lainabagi damakta yengbiramba oiragadi hairiba smartwatch asi leibiba yaba smartwatch amani. Smartwatch asida makal kayagi color variant su uba phongbigani. Black, pink, white amadi grey na chingba machu kaya hairiba smartwatch asida offer tawri. Ngasigi video asibu miyeng tabiribsingna video asibu like tawsanbiramu. Ngasigi video asigi like target oina like yankai thamjari. Hairiba 50 likes asi subu matamda Hairiba smartwatch asimaki unboxing amadi review video na chingbasu puduna lakchage. Masini ngasigi September gi tang kungani thoida sell tawgadriba Dijo Watch 2 asigi video asibu miyeng tabiribsingna video asibu like tawsanbiramu. Tungdasu asigumlaba nungairaba video kya anoba polam kya gi unboxing amadi review na chingba video kya yengbinabagi damakta channel asibu subscribe tawsanbiba amadi notification bell da nambiba kawbiganu. Masini ngasigi Realme gi sub-brand oiriba Dijo hairiba company asigi smartwatch ki matangda semjaba video asibu miyeng tabiriba singna video asibu like tawsanbiramu. Tungdasu asigumlaba nungairaba video kya yengbinabagi damakta channel asibu subscribe tawdriba oiragadi channel asibu su subscribe tawsanbiramu. Amadi channel asigi matangda amadi ngasigi video asigi matangda adomna piningba suggestion singsu ngasigi comment section da sungsoi soidana ibiramu. Mathangda anauba video amada amuk thengnarasi ngasigi oinadi matang asida losinjari matam adu phawgi damakta di mayam punamakta gi kaina bidi athang thinjari.